IRANG ASINA MARAM OIRAGA relief camp ta CHANGJAPHAM LOURIBA AMADI MASHA-MASHAGI YUMDA LEINAKHARABA TORBUNG gram panchayat ki MANUNG chana LEIBA job card holders Shing na MGNERGS ki MAKHADA line department ki seroina NUMIT NIGI Thabak SHUBA NGASIDAGI HOUDUNA Phougakchao Ikhai Mamang Lamthabung Da Canal Sembagi Thabak Pangthokkhre Panchayat asigi tongan mafumda sugadaba thabak sing hagthengnana yengsinba lakiba kumbi asigi MLA S Premchandra na hai thataret hena thabak sufam nompham khangdana relief camp ta leiriba sing amadi yumda halaklaba Phougakchao Ikhai gi miyam yauna torbung GP gi ward number 6 ki apunba job card holder lising amaga chamanga ga tara nipana MGNREGS ki makhada line department na NUMIT NIGI thabak piba hobane Sugadawriba thabak sing asi job card holder singna thawai yauna suduna khungang asida tungkoina chanagadaba ama ohensi haina MLA Premchandra makhataki MGNREGS ki thabak suba haukiba aduda torbung GP ki pradhan CI sana hanbi line department ki nominee CS ingocha amadi account officer damen susaru yaki hanjanba yadriba jaga khoi khara leiri lo jaga singdugi singso khoi kari dawsige haiba khanaba aduga loinana LEIBA job card holder mayam ama relief camp da LEIBA YUMDA loina leibna tabrina CHL mayam singche gari tawraga laga hoje sidi development di tawdaba yade akhoi mayam kari dawsigi hadunga si mayam punna laga khoi hak relief camp da leiraga so irang duna khoi maximum mayam banjale LEIBA thabak sina khoi kuina sotharuraba 7 months tha taret khoi sotharuraba tawgada thok mayam khoi difang wero mayam se ngasi dagi demuk nauna parja mayam ga haudok sare haibsima